Good morning. Ngasigi yumjagaisha numiki card miti minarasiko. Ado yumjagaisha se koi number se 104 lere aduga color dana green lere. Ahambada ahoye card message yenga se aduga timing afaba ai haijara kitang thenge ko ngasi video se thenge haragadi aise yum yorokpa kuidriba aduduna ne ko lambi da leibagi lambi da di video semba yadamnena kitang thengdokre ngasidi ado sida 3 cards lere ko ya 3 cards da di amma khanbirase ahamba anishuba ahum suba ko to ahamba choose tawbangai ki kai lakya abdu yengase ko anishuba ahum suba ko ahamba gise like ahamba laiba card se string card han lai ko string card se handabado koina haidi pangan thauna hanpidaba khotpidaba thabak tawba matamda ko adumaina oina oi ko haidi ai tawge na khalagadi ai tawba ngambado loinma isase ko adumaina aina bu tawge na khalagadi ngamgani aduduna hanba yade ko sida haidi confidence kumba low oiba yade thabai khang tawba matamda aduga ai ngamgani ba aina tawriba ai gi life sida aina hujik tawriba kholiba mayam se aina struggle tawriba mayam se loina ngamgani aduna confident layo khangba kallo ko sida hamba laiba karse ani shubasina katang khara ngasi yoina haragadi kitang emotionally down oiba khot ko thawai nuai taba ko taba dum khara piri ko ani shuba kachina adu just temporary ni yam queen laigada banate khatang ngatanga leibe yai ko ngasi katang gi oibe yai adumai tawra hadi sangna adumai laigada pot nate ko aduga ahum subasina agoi gi 8 of pentacles ha ko 8 of pentacles se kero tawase agoi gi ke haini hoti honei ko honaragasu hadi result se katang tapna lakpani khangde result se aina apamba result to adumai gumba laktabo oina oiba hadi aina expect tawbuna ma hadi return dana kitang khak lakpane khangde adumai tawraga leko aduga hadi satrangai gi oina haitaraga su pekha thagadaba ngai gi oina haragasu ko honagadaba yang wali ko pasana hona biyo sida lairai shu gi matang sida adu sisina ko ye card ki message lere timing sina ko ayuki pung 5 ga minute 5 9 ga minute 19 phawm lere ko aduga adu matungna 8 ga minute 9 dena 13 ga minute 9 phawm lere dei nunin talakina 1 ga minute 9 dagina 3 ga minute 13 phawm lere adagi nungda wairamgina 3 ga minute 3 tagina nungdang ahingi pung 13 ga minute 8 phawm lere ko aduga nongalamdaigina pung 2 ga minute 18 dagina nongalamdaigi 3 ga minute 10 phawm lere ko sisina khoigi ngasigi oina afaba timing ado ena je haibudi haizare ko hadi yumsa kaisa se hadi numbers 104 lere to color na red lere ko aduga any thaba kama taw matam ta ko hadi keno se ko wednesday se hoboda kaiba kemta kaide ko hadi ai keno ma chat to ne ngasi se ai phagadra pharodra ne ngasi yumsa kaisa je bunme phawja le kan khala gari start taw matam ge na haga di yumsa kaisa je kem kaide ko yumsa kaisa chat pi be ai ko adu sida lere ko yin ngasi gi card ki message me thank you